MDS की स्काम दा ED की Ukai Project Director Oiramba Yambem Ningthem ge Lupa Crore ahum ga lak tara ga nithoi ge Lanthum Singh ED na phajin khre Manipur lengak na chalaiba Manipur Development Society na Loktak Pat ta sengmat ka daba water sports ke infrastructure singhidamak kaithoki ba yamlaba senpham dagi Lupa Crore chama go hompu mapan lom lana sizinaki haibagi matang da hojik na Directorate of Enforcement Imphal Subzonal Office na case laukhatuna chatharaki ba investigation ga mari laina na society asigi project director Oiramba Yambem Ningthem dage Lupa Crore ahum ga lak tara ga ni thoirom ge immovable amasung movable oiba Lanthum Singh phazile hai re masigi matang da enforcement directorate ki maikei dage official oiba cherol ama thorok re cherol asina phongdorok pagi matungin na Manipur lenga ki Manipur Development Society MDS ta sathaki bani haiba yamlaba senpham sing lana sisinaki haibagi matang da Directorate asina Prevention of Money Laundering Act PMLA 2002 gi makata satharaki ba case ki investigation manungchan na Ningthem ge Lanthum Singh ase phajin ki bani hai re cherol asina makata na haibagi matungin na Enforcement Directorate na chatharagli ba investigation ase September 2017 da Imphal Police Station na tongan ba IPC section sing amasung Prevention of Corruption Act 1988 ki Section 13 Clause 2 gi makhada Lupa Crore samagom pumapan lom lana sisin na thoki haibagi charge ta MDS ki official sing amasung atopa miyoi kharagi mathakta laukhat ki ba case adu da yumpham boiraga chatharak pani hai re matang sida palhauba yari bana case adu September 2017 ge numidang pung 8 lom tarakbada Imphal Police Station na register tawduna laukhat ki vanai case adu gi FIR number na 244 Clause 9 of 2017 ne case asi IPC Section 420, 406, 120B amasung Prevention of Corruption Act 1988 ki Section 13 Clause 2 gi makhada lakhot ki banai Imphal Police Station na lakhot ki ba case asi gi complainant na matamadu ki Manipur lenga ke Joint Secretary Planning Dr. T.S. Munindro ne aduga case adu da phongdo ki bagi matungin na yamlaba senpham ase MDS ki official sing na June 13, 2009 dagi hauraklaga July 3, 2017 phawbugi manungda lana sisin na thoki bani haibase ne IPS na lakhot kiba ahan ba case adu da accusing oina charge tawriba miyoi sing na MDS ki hanage project director Ningthem society asigi chairman sing oidam kiba matamadu ki chief secretary DS Punia matamadu ta society asigi chairman gi thabak su puram khiba matamadu ki chief minister Okram Ibobi matamadu ki chief secretary sing oibaga loina na MDS ki chairman oidam khiba PC Lamkunga O Navakisor amasung MDS ki administrative officer S Ranjit ne police na han boy na lakhot kiba case adu da apun ba accused taruk asigi mathakta charge taw khiba na cheating criminal conspiracy breach of trust amasung criminal conspiracy ne loina na MDS ke project director Oiramba Ningthem dagi Lupa Crore ahum ga lak tara ga ni thoirom ge immovable amasung movable property sing phazil le hairiba enforcement directorate na ngahan thoroki ba cherol asigi matungin na yamlaba senpham asi Ningthem na atopa miyoi sing asiga lauktunaraga MDS ki account dage lana sizinaki ba masung atopa tongan ba farm sing dagi account sing da transfer na chingba tawraki ba ni hai re enforcement directorate na case asiga mari laina na Satharaki ba investigation gi manungchan na mamang thaktasu Lupa Crore ahumga lak mari romge oigada ba immovable property taruk phajan khibaga loina na tongan ba bank account sing da lairamba lupa lak nipan ga lising kun ge senpham su phajan duna thamle hai re idi na November 15 2021 gi tongan ba bank account taraga mathoi freeze toksin duna thamkhiba sida yauri ba senpham sing na lupa lak nifuga mathoi Lising yang kai gomdoi chamri ga marfuga mapan ni haina su makata na phongdorokhe makata na panba yari bana police na han balakot pa case asida accusing ni haiduna charge tawriba miyoi sing ase High Court of Manipur dage anticipatory bail na sing balawduna lakhiba nei MDS ki chairman gi phamsu puram khiba matamadu ki chief minister Okram Ibobe chahi humbudraga mari apokpa laikhidraba o angauba Thobal athokpa makhale kaisu enforcement directorate na case asi lokhalakpa dage High Court of Manipur da anticipatory bail number 45 of 2021 PB na ba prayer tawraki ba nei loina na November 13 2021 da Chief Justice Sanjay Kumar na pikhibo order amada Okram Ibobi bo lupa lak amagi personal bond amasung security anigada anticipatory bail pikhiba nei
Manipur Laigaki State Journalist Award Lauthokpada Sanalaibak Pausena Achouba Puwari ama semkhre. State Journalist Award nipan gi manungda Sanalaibak Pausena taret phanglei. N Hemanta Kumar Best Editor Award, T Visojit Parliamentary Reporting, Ravi Takhelambam Women and Children, M Khagemba Rural Reporting, M Khagemba Health and Hygiene, Maibam Kennedy Science and Technology, Robinson Wahengbam Art and Culture. Manipur Laigaki Directorate of Information and Public Relation Department na sahi khudingi piba State Journalist Award nipan gi manungda Manipur gi puwari da ihan hanboy na Sanalaibak Paukse gi paumising na award taret phangle hai na DIPR gi Director Haisnam Balkrishna na paumising gi mamangda laukthokre. Mana asi lakliba November 13 ta pangthokadoriba National Press Day gi thoramda khusinaraga nei pausi asina phanggadaba award sing adu de National Integration and Communal Harmony ga mari lainana akhanaba editorial ikhibagi damak khwaidagi phaba editor gi mana pausi asigi editor Ningombam Hemanta Kumar Parliamentary Reporting da Taurem Bisojid Reporting on Women and Children da Rabi Takhelambam Rural Reporting amasung Health and Hygiene Reporting da Ningthem Khagemba Mitay Science and Technology da Maibam Kennedy amasung Art and Culture Reporting da Robinson Wahengbam ne Sports Reporting gi oina Huyadlan Pau Pausegi Sub-Editor Jaichana Phanglaga ne Senja Thumja Tauruba Treasury Office ki staff ani lockup yaukhre. Imphal Treasury Office ta thabak tauba employee ani Senja Thumja Taurambagi maralda Vigilance and Anti-Corruption gi team amana ngarang nungthil pung amaga minute 13 rom taba matamda fagat khre. Vigilance and Anti-Corruption Manipur gi SP na thadorok pachero lamana hai dibana farba miyoy ani adude. Imphal Treasury Office ta Junior Account Assistant oina laiba Imphal West ki singjamai chinga mathag namairakpam laikai dage Ningthem Vijay Kumar sahi nifugani thoi apokpa Navachandra amasung Kangpokpi District ke Cycle Police Station gi manung chanba Denglen Village dage Lalmin Thang Lord Jem sahi yangkai ga taret apokpa Lord Jem haukhosai kawe Lalmin Thang Lord Jem ase Imphal Treasury ge Drapti amade Staff Military Pensioner sing ge Assistant Staff oina laibane Imphal Treasury Office ki staff ani asina thage pension ge Due Pithokpaga mari lainana sel pinaba demand tawbage Vigilance and Anti-Corruption Police Station Manipur da register tawrakiba FIR amaga mari lainana phagat khibare. Imphal Treasury Office ki staff ani aduna senja thumja tawnaba honaram khiba duge matangda pensioner amana Chief Minister Secretariat ta laiba Public Grievances Redressal and Anti-Corruption Cell da complaint ama file tawrakpadagi case ama register tawkhe. Loinana complaint adu Vigilance and Anti-Corruption Manipur gi SP da refer tawraba matung complaint asigi matangda ningthina thigatuna ngarang November 9 da case ama register tawkhibane. Loinana case asiga mari lainana miyoy ani adu ngarang nungthil pung amaga minute 13 rom tabada phagatkhibani haide. School sing chap manana parikya pangthoknaba matam lepkhre. State asida lariba school khudingmak central government na manage tawba school sing yaudana amasung CBSE ICSE da affiliate tawba school sing yaudana chaliba academic session 2022-23 asigi oina chap manaba matamde examination pangthoknabagi matam lepthokkhre. Class 1 dagi 9 fawbagi exam sing 2023 gi February amadagi taramanga fawba high school living certificate examination HSLC na 2023 gi March 10 gi matungda Class 11 Promotion Examination na 2023 gi February thagi aroiba chayol dagi hauba masung Higher Secondary Examination HSE na 2023 gi February thagi aroiba chayol dagi haunaba laptop le. Hira masigi matangda Manipur government na Deputy Secretary Education Est na Director Education Est ta aiba cherol amasu thaduna khangankhre. Koilas thau haibadi manana tade local body gi mikhal pangthokani tabadade khoiden masa painarak e miyam gi yamna maru oiriba sekmai jingdage sugnu fawbagi kilometer kunlom sangba lambi ase koilas thabi yu haibade ngasi fawba tasinadana thabakta onthoktre aduga handak Manipur da local body gi mikhal pangthoklagani haiba tabadade khoiden masa painari haina sekmai jing gram panchayat level Multi-Purpose Cooperative Society Limited ki serol man haide Lainga ki Dr. Singh khongjang changsin ba hokre demand phangdriba phawba khongjang changsin gane association sahi ani suraklaba Dr. Singh na taliba demand sing ngasi phawba Manipur laingak na
Thabak paikhatpadi lairaduna wari phauba sadriba si laibak thibane demand sing fangdriba phauba khongjang changsin gani haina All Manipur Health Services Doctors Association gi General Secretary Dr. Lolipi Mauna phongdorok le Home Ministry na hai NPR update tawba mathau tare Union Ministry of Home Affairs na haukiba ningthauka numita phongkiba 2021-22 gi chahi gi report ta Assam natana laibak sinba thungna National Population Register NPR ge database update tawba mathau tare haina phongdokre Aroibada tabi di bapumnamak pu thagachare